ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯃꯅꯤꯄꯨꯔꯗ CRPF ꯀꯤ ꯀꯣꯕ꯭ꯔꯥ ꯕटालियन ꯑꯅꯤ ꯗꯤꯄ꯭ꯂꯣꯏ ꯇꯧꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯅ ꯌꯥꯈ꯭ꯔꯦ CRPF ꯀꯤ ꯀꯣꯕ꯭ꯔꯥ ꯕटालियन ꯑꯅꯤ ꯊꯝꯅꯕ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯐꯝ ꯈꯥꯛꯇꯨꯅ ꯊꯝꯈ꯭ꯔꯦ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯀꯣꯟꯁꯥꯈꯣꯏꯒꯤ ꯈꯨꯟꯖꯥꯁꯤꯡꯗ ꯑꯦꯝꯕꯨꯁ ꯇꯧꯔꯛꯈ꯭ꯔꯦ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯈꯨꯠꯅꯤꯡꯗ ꯄꯥꯟꯗꯨꯅ ꯁꯣꯛꯂꯦ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯈꯤꯕ ꯑꯅꯤꯅ ꯅꯥꯟꯊꯣꯛꯍꯧꯔꯦ ꯍꯥꯏꯔꯦ कुकी मिलिटेंट सिंह एम्बुस तौदुना हारख्रबा ट्रक ड्राइवर नीतीश कुमार की हक्सांग मरमदमदा पुख्रे मोरांग लमखाइदा मचा अहुम लेबि नुपी अमना मपुरोदुगी मबुक्ता हाइज्रांगना थिंदुना हाटख्रे सनामही लाइनिंगबो अवांगबा थाक्ता पुखतपा ngamlabadi chokhatpa khunai ama oigani haba wafam Chief Ministerna phongdokkhre su group sing micham yam pha punba tawrakpada Central Force sing na thausadra haba wafam phongdorakni miyoi bana umang upal wapan yaudana nungai na hingba yaroi haina Joy Kumar phongdorakni Manipur da lenga ahum thokna leibagi phibam ama ohelakli basi India lenga na ohenbani haina Romesh na phongdorakni Sahi noriba miyoi kyasu Narvada amang ata thokpa thengnare haina research tawbadagi khangba ngamle haina South Delhi da leiba circuit building ningkhaibagi thodokta mahairui mari lekhidre amadi Iran gi IRG sina US gi drone kapthakre haina claim tawagi khumjare WAHONG Radio Repijaba Evening Newspaper Update Meeting Tabiriba Amadi Tabiriba Singbo Pusparani Laisumna Taramna Uksari Maroiba Pausing Sandoknu Pisari Jungle Warfare da Thoido Hendona Haithoi Singthoiraba CRPF ki Cobra Battalion ani Manipur da deploy tawnabagi matangda Ministry of Home Affairs na ayaba pikre CRPF ki akhanaba unit ama oina leiriba commando battalion for resolute action Cobra na Maoist lalhoba singi akanba mafam singda mathau tawduna leirakhibani Naxalite ki iho mapung phana laksin bangam khraba matungda center na security ki anoba lalho ama sitharaktuna Manipur da khanaba battalion asi thajinaba thorang lokhalakbani Thazilakadoriba Cobra ki battalion ani asi Assam dagi ama masung West Bengal dagi amani hiram asigi matangda CRPF na pukhalakpa proposal ama Ministry of Home Affairs na kupna khana nainaraba matungda Cobra ki battalion ani Manipur da thajinabagi matangda ayaba pikibani haina official amana agency da phongdokhe kumjali sing ani nipan da lingkhatkiba Cobra ki personnel sing Guerrilla warfare, jungle warfare amasung atai atopa thoido hendokna singthaningai oiba hiram kyada ningthina training phanglak ngaktani battalion asi Chhattisgarh, Jharkhand, Odisha, Maharashtra amadi Bihar da mathau tohan khrabasu ngasi phaba Manipur dadi thajilakpa leitre Manipur gi hausi oidiba film asigi yenglaka akangnaba matam amagi manungda lalhobagi irang loisinduna ing tappa phibam hanjil hanana bagi pandamda MSA na Cobra gi battalion ani state asida thajinaba warep lawrakpani haire kumjali sing ani kulumdoi gi me thadagi maite amasung kuki jogi marakta kanglup ki irang thoglakibada miyoi cha kya sikhibaga loinana miyoi lising kya marum lanjina duna leiribani yummai kya so amang ata thokpa laikre Mafam kharda khulai paibasing attack sathabagi thaudok toina tholokpa maramna athuba matamda phibam laksinanabagi wakhalonda center na Cobra thajinanaba warep lawrakpani haire Cobra gi battalion ani asi June tha phawbagi manungda Imphal-da thunglaba yai makhoina hek thunglabaga Manipur gi lamit to mitsing khanghananaba class tawbata natana chingi lamda kamdawna lalhobasing mayuk nagadage amasung Operation Sathagadagi habado numit nifu manga niromgi oiba akhanaba training ama
पांथोक्लबा याय हाइना अखंग अहैसिंगना फोंदोक्ली कोब्रागी बटालियन अनि मणिपुरदा डिप्लॉय तौगनी हाइना हानना मणिपुर लेंगाक्ता खंगलखिबा लेख्रबनी माओइस्ट कम्युनिस्ट पार्टी लेफ्ट विंग एक्सट्रीमिज्म की इरांग अयाम लाक्सिनबा ngamlabaniना माइके अदोमदा सिजनरबा कोब्रागी बटालियन सिंग अदु इरांग लेपा मणिपुरदा थाजिलकपदा मखोयगी लेफम सिंदोकनबा हानना खंगहलख्रे मणिपुर लेंगांगना सुमफम अनि खंदोक्तुना थमख्रे पनबे याबदी कुमजाले सिंग अनि कुमापन फावबदा मणिपुर यावना अवांग नोंपोकी लमदम पुमनमक्ता लालौबगी इरांग मपुंग फाना लाक्सिलगनी हाइना यूनियन गवर्नमेंटना लाउथोकपा लेख्रबनी कांगपोक्पी डिस्ट्रिक्ट के गामनोम सपरमैना पुलिस स्टेशन कोनबा खारम बाइफैदा सखंगदबा सिंग अटैक तौदुना युम कयामरो मै थादोखिबा थौदोकी मतुंग तारकपदा कुकी टेररिस्ट सिंगनी चिंगनबा मियोय खरना लंबीदा एम्बुश तौरकपदगी कोनसा खुलगी खुंजा अमा खुदनिंगदा नोमै मरुना पांदुना सोकले अदुगा तोपानी नानथोक्तुना सेलकले थौदो असिगी मतंगदा कोनसा खुलगी सेक्रेटरीना फोंदोरकपदा मखोयगी खुलदा सेलिबा सिंगदा तुरेलदगी पुरकपै सिंग पाइप अदु कनागुम्बा खरना कक्थटखिबदगी खुलदा इसिंग तारखिदे इसिंग तारक्तबा मफम अदु थीरुननबा अमसुंग सेमजिलुननबा अहल लमनसिंगना मखोय अहुम सिंगदा तुरेलगी तोरबानदा थाखिबने मखोयना तोरबान योरमदाइदा लंबीदा लुमदुना लेरबा कुकी टेररिस्ट खरना ऑटोमेटिक राइफल सिजनदुना एम्बुश तौरखि ख्वाइदगी ममांग थंगना चटपा मियोय अदु लोकता सोंथखिबदगी मतम सांगना थीबा फंखिदे अदुगा तुंगदा इनाबा मखोय अनिगी मनुंगदा अमना खुदनिंगदा नोमै मरुना पांदुना यामना थीना सोखि अदुगा अतोपा अमदुदी असोअपन यावदना नाथोहौखि हाइबा तुरेल तोरबान अदु कोनसा खुलदगी किलोमीटर अमरोम चलगा लेपा मफमनी हाइबा मफम अदुदा कुकी खुलाई पाइबसिंग अदुना इसिंगी पाइप अदु यानथतुना थमलगा सेम्बा लाक्वा मी हाननबा नहा नुमिदांगदगी ngairaga lerakhiban haina khulgi secretary aduna phongtorakhi nomai maruna panduna soglaba miyoi asigi maming kachik lungbau sawang sahikun mahak konsa khuldagi paramcha dim sawangi masanu pani aduga nanthok selakhraba miyoi asina paungan lakbau malangmai सही कुंथ्रमदोय महाखुल अदुदगी लोंगलेम्बौ मालांगमै की मचानुपाने थौदो असि थोख्रबा मतुंगदा मतम सांगना थीबा खंगदना लेरखिबा मियोय असि असम राइफल्स की कांगबुना कोइथि थीरबा तुंगदा फंगबा ngamki mahak asok apan amata yaudana नाथोहौखि महाकी ममिंगना मोनोनबौ अबोनमै सही तरानिपान अपोकपगी मिंगना पारम थोंगनाव अब्रोनमै कवे नोमैनो पांदन सोलबा कासिक लुंगबौ चवांग असम राइफल्स की कांगबुना रेम्स हॉस्पिटल पुरखरे माग यामना थीना सोकपन मरम ओइरगा आईसीयू दा थमली असोकपसिना फोंदोरकपगी मतुंग इना मखोयदे एम्बुश तौरकलिबा टेररिस्ट कांगबु अदु मियोय कुनगी मथक्ता ओइगनी मखोय अयाम्बा लानमिगी फिजोल सिंग सेले अमसुंग अफबा मखरी खुलाई पाइ हाइले मोरांग पुलिस स्टेशन की मनुंग चन्ना तिदिम लंबी की मोरांग लमखाइदा लेबा ब्लू वेल होटल दा ngarang numidang pung mari minute ni ngapigani pung 8 minute ni fu khara helakpa dwaida mahaki loina bina mapuroiba ama mahaki oi thangba pukki sarukta thangna thinduna hatkre thaudok thokpham dagi phangba pawgi matung ina laikhidraba nupasi moirang municipal council gi ward number 10 moirang khoiru makha lekai dagi pukhram प्रेम कुमार सहिनी फुगा मंगानी अपोकपगी मिंग laikhidraba pi angau kawi mahak puthangna thinduna hatliba nupi asigi mamingna pukhram ongbi mayanglambam ningon bem elias mani tombi sahi kunthraga mapane khudakta nupadu hotel adu daleramba miyoy kharna csc moirangda laikanana ba pukhatki adubo hospital adu hek yobaga mahak laikhidre asiba haksang adu moirang police na mafam adu dagi lokhalaga rems ki mokta thamkhre मफम अदुदगी फंगबा पाउना हाई मपुरोइबा हाटपी नुपी असि पुलिस न फारे मी हाटपदा सिनबा थांग अजसु मांगोंदगी रिकवर तौरे मखोय अनिगी मचानुपी अनि अमसु मचानुपा अमा पोई मचानुपी अनि अदुदी मयुम पानख्रे करी मरमगी मखोय अनि
ningai sangdanarapano haiba chapchana khangba ngamdri thaudo asigi matangda police na FIR ama lokhatkhre haire Ukhol district Sangkai manakta kuki militants sing ambush tawduna hatkraba FCI gi truck driver Nitish Kumar gi haksang maramdam West Bengal da ngasi pukre truck driver welfare association gi president Hizam Ranjit amadi All Manipur Road Transport driver and motor workers union gi general secretary Maimom Anil Maitena singduna driver Nitish Kumar gi thawai yawtraba haksang da haikalaika tamdune kai khunaba utkhe laikhidraba truck driver Nitish Kumar gi haksang mahaki pognafam lamdam oiriba West Bengal gi Hugli da ngasi aeroplane da pukre ngasi ayu Manipur truck owner driver welfare association gi president Hizam Ranjit association asigi maroiba thomi singh All Manipur Road Transport driver and motor worker union gi general secretary Maimom Anil Maite association asigi member sing yauna tonga tongan ba mafam dagi lakpa driver singna Jamnin smoke to laktune Nitish Kumar da aroiba ikai khunna about ki tungda driver Nitish Kumar gi thawai yawdba haksang ado akhanaba ambulance ama da haplaga bir Tikendrajit International Airport tamna Manipur truck owner welfare association amadi All Manipur Road Transport driver and motor worker union gi member singna thindoke Sanamahi lining bo na thazariba singna lining asibu awangba thakta pukhatpa ngamlabadi saukhatpa khunai ama soidana oiba ngamgani haina chief minister Yumnam Khemchana phongdorakle wafam asing asi lining tho Sanamahi temple board na sinduna haying khongbal uphong yumpham da leiba ibodo Sanamahi gi laisangda chief minister Y Khemchanbo lining tho Sanamahi temple board ki president oina wasak lobugi thoramda mahangna phongdokhibani wasak lobugi thoramasida maring sothe amadi kaboi furuki miyoi singda asam khudol bot biduna ikai khunna ba utki LSTB gi president khalaba Y Khemchana hai thabak ama kanglon chumna pangthokna ba honabada yum dagi hauba haiba sitangai fade bot asigi thabak thorom sing punna tana duna thabak tawina si miyoiba khunaina magi lining yokhanana ba honariba sigumna Sanamahi lining bu se na thajari bai khoina su lining asibu awang mathakta thangatpa ngamlabadi chaukhatpa khunai ama soidana oigani haike su amadinan su group singna mihan mipun sathabada irang nem thanana ba tharakiba central force singna yengduna leide haina ngasi nupi khunai mera paibi liwa bokul makhongna sinduna kawa bazada pangthokiba sit in protest da saru yakiba singna phongdokre sit in protest da saru yakiba singna hai Manipur da thokliba irang asi namthanaba gidamak Thazilakiba masing yamlaba Central Forcing na Maikei Kaina leptuna Kanglop Masel Khana Handuna Thamle Makoi gi mamang makta da khulai matik sana pai basu amadi nansu group singna Micham miam da onsinduna ambush tawduna mi hatpa lambi da sasaba micham miam phajin punsinba hatpa tu pataw handuna lenga ki shakti karimata leitabagum uhalibasi India lengang na thawoina sinba aronba thawrang amani haina lawroidobugi maram kari leibage thawong asidi su amadi nan su singbo India lenga na khulai oina sizinaduna Manipur gi apunmugi saktam amadi lamgi ngamkhaida singna halak libani Manipur da hingminari ba kangfur singi apunmugi amadi lamgi ngamkhai hiram amatada yasinaba tawroi hare Now for climate haiba team the nomoyoiba tree plantation drive kam awareness program ama Imphal West district ki manung sanba tabung khokta leiba ipa loya lakba ima nungthai leima harawbungda ngasi pangthokre Tharomasi Manipur lenga ki forest department ki matenga loina na association of MSAP Manipur Students Association Pune Alumni Manipur Tabung Khok Council for Educational Administration and Management CEAM Manipur Chapter Imphal Tabung Khok Progressive Youth Pioneers Association na khusamnana sinduna pangthokpani Tharom asida Chief Conservator of Forest Longjam Joy Kumar IFS Manipur lenga ki Special Secretary Forest oiripa Conservator of Forest RK Amarjit IFS Central Forest Division ki DFO Bikram Suse Nidhe
IFS Association of MSAP gi alumni gi president Professor TS Asa Sinhana athoiba mithunglen sing amadi wangang loising oina saru yakhe Housing Manipur da lenga ahum thokna lebagi fibum ama ohelakli basi India lenga no ohen bane hana ko komi gi ko committee gi member KSIS Romesh na phongdorakle wafum asinga si ko komi gi midyang makhada Lambal apunba nupilov Lambal Imphal West na sinduna Lambal Community Hall da miyam gi basit in protest amada mahangna phongdokki bane Singda Maitei chatpa yadre Singda sukuki na naga gi lamda chatpa yadre Nagana sukuki gi khunda sangpa ngamdre hariba fibam asi India lenga ki thawsel na ohelakpani aikhoi masel amaga onsinnaduna hatna bada India gi mangjabu karisu laite aikhoi isagi yum mai sakpada isana kanjaba tabani India lenga Central Forcing di mai sakpada yengba khaktani aikhoi gi apunbagi thawda adu khaktana singnaba khudingmak mayoknaba tabani haugalakli baisa su sing nisagi pakta Lup kadawagi fibam ama lakibada ima singna khwangset masi langduna isa isu mayam kanana bohonarak padagi nisaban tholakhi matam adugi ima singi thawna adu ngasisu pangthokpiu iramdam kanana ba ima singna thawna hanbiganu hairi sahi lising anigi puari lejarakpa ipai pusingna thawaina pontha piduna ngaklam beiramdam Manipur ngasigi mirol aikhoina thawaina pontha piduna ngakpham thoktabra India ki proxy war oriba chinku ki narco theory sing sisnaduna yellow missing muthana bohana basing punna thengna minarasi lamdam gi ima ibel isil inaw sing na lebaki khongjang sangsin ba matamda yamna democratic oiba khongjang sing sangsin minarasi haike Peace pamdaba mioi amata leite peace purakna bohana bada lengak asina law and order ningtina ngakna ba honaba mathau tai haina senior advocate Khaide Manina phongdokre paugi mi phom amada mahang na hailamdam asida thokliba irang asi chahi ahum mapong phakre irang asina maram oraga tronglao bida pikliba angang ani hatkiba amadi micham ahum buna CRPF na hatkiba amadi naga micham taruk puna kukisina fajinduna thamlibasi lengan asumbo oil puthokpa ngamdribasi court ki thongjilda khong thangjinduna asumbo puthokna ba honaba mathau tai haike KCP na tha taru khudingi puthokpa sefong lantheng minasi khoi phongkhre sefong asida yauriba singdi editorial tokhai tabagi aha aranbo wakhal thadoksi pune himinabagi wakhal khanse ana phongli matam leingai da yellow fruit sing pulasi khongpham sena leminasi ngasi wathok lanthok khudingmak India lengang na thonba ngaktani haibana chingba kaya yauri Narvagi kudong sadabasi mahusana sahi amlaba ahal singna thengnaba mawong amani ngasidi naha oriba mioi kyadasu narbada amang ata thokpugi thawong thokpa thengnare matam sangna famjinduna leiba computer natroga laptop mamangda kuina thabak subana maram oraga ngaksam khwang amasung khutki nervous singda amang ata thohalakpani haire na oriba mioi singda nervagi asoiba leirakpagi atai atopa maram singde haksang na vitamin B12 amasung vitamin D watpanani matamgi awonba matungina mioi ayamba machi oiba sinjak masal suna sabagi hainabi leinaraktre apang ba hotel dagi leiraga puk thanna sabana maram oiraga haksangda khudong thiningai oiba thawong kaya ohelakle chinjak khaktagi wa natana obesity diabetes thyroid disorder natroga autoimmune disorder na maram oiraga nervous sohalakpani haina Max Super Specialty Hospital gi neurosurgeon brain and spine Dr. Gaurav Bhattarna phongdorakhi pomna masigi mathakta pugning wakhal langtakna banasu masalda akaiba thohalai haksang ni saruk ama natraga amada sitharakpa saina khol phawrakpa masal sontharakpa madi fibam chumna chatpa ngamdabana singbasing asi nervous ki asoiba leibadagi ohelakpani khongya natraga khut sitharakpa masal chen khalakpa karigumba poshak ama
खुपाई सेना पाइसिनबा ngamdaba amadi ngak natra khwang da saina khol phawrokpagi thawongbo taraina khak lawridobani haina Dr. Bhattarna phongdokhe haugalakpada matam chana haksang sajen tawbaga loinana machi oiba sinjang machal suna charabadi khudong sadaba sing asi irai laina kohan bangamgani matamgi awonba matung ina sahi noriba angang kaya smartphone natraga laptop sisna duna matam sangna famjilaga leiba maramna spine da ahongba kaya thohalai adugi sumathakta haksangi arumba hengal halaktuna cervical spondylosis slip disc sciatica carpal tunnel syndrome amadi nerve compression syndrome na chingba ohelakpa yai matam chana layeng haudrabadi tungi punsida sauna khudong thiningai ohelai miyoi bagi haksang da nerve lising kyamaram yawi haiba nerve sing asigi khwadigi maroiba mathaudi brain ga haksangi atai atopa mafam singa pau phauna hanbagi thabak tawbani masal makhal kharna haksang leng otpagi thabak tawhali tongan tongan maram kyamaramna masal da amang ata thokpagi thawongbo neuropathy haina khangnai National Institute of Neurological Disorder and Stroke report matungina miyoibagi masal singda amangata thoalakpagi maroiba maram sing diabetes Lyme disease maikhusnaba yuthakpa ahal oisilakpa haksang da vitamin walakpa loinana hepatitis C diphtheria SIV Epstein Barr virus rheumatoid arthritis amasung Julian Barr syndrome na chingba autoimmune disorder singni maram isa sadana khong khut sitharakpa natraga saina khol phawrokpa matamda taraina khak lawridobani haina palladuna report asina hai haksangi kaya sing mathau ningthina pangthok hanbada maru oiba thodang lawriba masal singda ma ata thoklabadi thabak amata mapong phana tawba ngamdabagi phibamda lakpa yai masina maram oraga autonomic neuropathy oihalaktuna kai hanba maungda humang tholakpa natragana phana yamna sarabasu humang thoktabana singba phibam sing oihelakpa yai haide South Delhi gi circuit da mathon mari wangwa building amani khaibada miyoi mari sikhibaga loinana atopa miyoi tarana so apanangle rescue workers signa thokdok thokphamda sangsinduna atek akai maraktagi mi taramari kanba ngamki aso apananglaba miyoi singadu AIMS ki trauma center da pukhatuna laikana ki adubu miyoi taramari gi manungda mari disina pukhalak le haina doctor singna phongdokki building gi atek akai maraktana sinduna leiba atai miyoi sing kanana ba thibo humbagi thabak sathari local police ki report matung ina thaudo asida laiki daba masung aso open nang laba miyoi sing medical tamliba mahairoi ngaktani haire thaudok adu thokraba matungda lenga ki ayaba yaudana building saba miyoi sing kaukhatlaga wahang pahangi thabak sathakre United States ki MQ-1 drone ama kathakre haina Iran gi Islamic Revolutionary Guard Corps IRG sina ngasi claim tawkre drone asi Iran gi lamkhai lansilaga paisilakhi bani adubu khudakta khanglakpadagi air defense missile siznaduna kapthakhi bani haire local media gi report matung ne Iran gi nongthak lambi lana paisilakpa US gi fighter jet amasu IRG sina kapthakre hana claim tawki adubu US Central Command gi report matung inadi kha thangba Iran da US military na mafam kharda missile kapsinun attack sathakhi mathau tawriba US land missing ngak senabagi damak tangai phadana kha thangba Iran da missile kapsin khibani hani US Central Command gi spokesperson Tim Watkins na phongtokhi haukiba sagol senumita su US military na Iran gi amna maru oiba military gi mafam amada missile kapsinuna attack sathakhi Sairak de Iran gi hithangpham city Bandar Abbas ki Nompok thangba Straits of Hormuz manakta hoba pokhaibi gi makhol hum ta phangkhain Iranian news agency na phongtokhi loisilakpada maroiba paw mu hana Manipur da CRPF ki Cobra battalion ani deploy tawba Ministry of Home Affairs da yakre
CRPF की कोबरा बटालियन अनि थमननबा मणिपुर लेंगन मफम हाकना थमख्रे कुकी टेरोरिस्ट सिंगना कोनसा खुलगी खुंजा सिंग एम्बुस तौरख्रे मियोय अमा नोंमैन खुनिंग द पांदुना सोकले महाक सतमिनबा अनिना नानथोक हौरे कुकी मिलिटेंट सिंग एम्बुस तौदुना हातख्रबा ट्रक ड्राइवर नितीश कुमार की हक्सांग ngasi maramdamda phukre moirang lomkhai da macha ahum lairabi nupi amana maporodu mabukta thangna thinduna hatkre su group singa micha miyam pha punba tawrak da certain force singa thausa dra haiba wafam phongdora miyoi bana umang upal wapal yaudana nungai na hinba yaroi haina joy kumarna phongdokre sana mai lining bo awang ba thak ta pukhat pangam labadi saukhat pakunai ama oigani han chief minister na khomdora manipur da lenga ahum thongna lebagi phibam ama ohelak ibasi india lengan ohen bani haina romesh na hairi sahi noriba miyoi kya su navarda amanga ta thokpa thenare haina research tawbadagi khangba ngamle South Delhi da leba circuit building khaibi thodok ta mahari malisi de kaya Iran की IRG सिना US की ड्रोन काप्थक रैंक विजय रिबा पाउसिंग असिग लोइनना इवनिंग न्यूज़पेपर अपडेट पिजबा मता असिदा लोसिंजरी मखा तारकपदा ngasiगे मतंगी वाफम अमुक तामिनसे मतमतंगी वाफमदा मणिपुर की लाल होबगी इरांग लिसिंग अनि कुन मापन दा लोसिनना बगी पांतम लाउथोकि बाहायबसिदा तामिनसी मणिपुर लेंगांग नलंदारगी बलम हेन तु हेन द सिंग याक्सिनना बहना बगी महुत लेबा की अपुनमगी सक्तम अमदि मियांगी पुंसी कंजनना बा लाल ngak riba singda maral pisinduna apha apungi thabak sathaduna leire security personnel singi mitmangda lamhen tu hen ba singmi phami pun amadi hat patopagi हिंसा याइतमगी थबक सथरिबा सिंगो फाबगी महूत मखोय बुंगाक सेंदुना कंखतुना थंबदगे लानगी वारोय सिन पुरकपा ngamdabani lenga की थवंग असि येलौमी सिंग मखोंग मखुत पुनसिंदुना थमलगा बलिगी हामेंगा पांखकना हनबनी हायबदा हायमनदा थोकलोय अमरोमदा सेंट्रल गवर्नमेंट मणिपुरदा थोकलिबा वाथोक असिदा मपालंगी खुद यावते मिते अमसुंग कुकी अनि की मरकता थोकपा कांगलुकी इरांगनी वाथोक असिगी वारोय सिन अथुबदा पुरकना बहनरी हाइदुना लंदारकलिबसिंगी लुसिंगबसिंग दिल्लीदा कौरगा वारी कयारा हन्ना सानाख्रे अदुबो लंदारकलिबसिंग मखोगी डिमांड सेपरेट एडमिनिस्ट्रेशन नत्रगा टेरिटोरियल काउंसिल पीगदबने हाइदुना कंगेट येतुना लैरी अदुबो सेंट्रल गवर्नमेंट की माइकेदगी मखोगी डिमांड पीरोय हाबा फिरेप मियामदा लाउथोक्तुना खंगनबा लैख्रे सेंट्रल गवर्नमेंट की फिरेप असि कदाय फावबा अचुंबनो वाफुम असि येलौमी सिंगी पुंगिंग फाथादुना खुलाइगी मिक्नबा खोंगफमदगी हदोक हननबा सरौलांग चथरिबा हाबदु नैनानिंगाय ओय सेंटर दलेंगाक लोन पाइबा बीजेपी की नरेंद्र मोदी न लुसिंग बलेंगाक असिदा सेपरेट एडमिनिस्ट्रेशन पीबगी वाफम याउदे लैते हायबसु लंदारगलिबा वार क्राइम चथरिबा म्यांमार बेस इलीगल इमिग्रेंट सिनकुकी जो नारको टेररिस्ट सिंगी मथक्ता करिगिदमक लोगी ओइबा लौखत फमथोपा एक्शन लौखत्तबगी मरम करिगिनो लैबा असिगी ngamkhai amadi miyangi punsi ngak senab lairiba military paramilitary force singi maraktagi landarakliba singa chatminaba punna bunker saminaduna mitei miyamda nomai kapagi thabak satharakhibagi wathoksu laitaba nate lamhen tu henba sinna central security force ki mitmangda mitei masa phaba hatpagi thabak sathabada uchuk yungbagum yengduna leibagi maram kariginu haiba wahangi pakhumda makok thongba singi yathang order phangte hariba asigi
ꯅꯨꯡꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯔꯕꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯏꯂꯤꯒꯦꯟ ꯏꯃꯤꯒ꯭ꯔꯦꯟ ꯔꯤꯐ꯭ꯌꯨꯖꯤ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯕꯨ ꯇꯤꯟꯖꯪ ꯀꯥꯏꯖꯪꯂꯕ ꯃꯤꯔꯦꯟ ꯍꯥꯝꯆꯠꯅꯔꯕ ꯉꯥꯛꯇ ꯑꯣꯏꯍꯟꯅꯅꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ, ꯗ꯭ꯔꯒ ꯂꯂꯣꯟꯕ, ꯄꯣꯄꯤ ꯊꯥꯗꯨꯅ ꯗ꯭ꯔꯒ ꯁꯨꯡꯗꯨꯅ ꯅꯥꯔꯀꯣ ꯋꯥꯔꯐꯤꯌꯔ ꯆꯠꯊꯕꯒ ꯏꯔꯣꯏꯅꯅ ꯂꯝꯂꯧ ꯂꯥꯟ ꯆꯠꯊꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯖꯥꯂꯦꯡꯉꯝ ꯐꯥꯏꯜꯗꯒꯤ ꯈꯪꯂꯕ ꯋꯥꯐꯝꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯣꯏꯅ ꯃꯦꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜꯁꯤꯡꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯤ ꯃꯩꯇꯩꯁꯤꯡꯒꯤ ꯃꯊꯛꯇ ꯆꯍꯤ 3 ꯍꯦꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯋꯥꯔ ꯀ꯭ꯔꯥꯏꯝ ꯆꯠꯊꯗꯨꯅ ꯃꯩꯇꯩꯁꯤꯡꯕꯨ ꯂꯥꯟꯖꯦꯟꯅꯍꯜꯂꯕ ꯃꯇꯨꯡ ꯑꯃꯨꯛ ꯅꯥꯒꯥꯁꯤꯡꯗ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯋꯥꯊꯣꯛꯀꯤ ꯋꯥꯔꯣꯏꯁꯤꯟ ꯏꯟꯗꯤꯌꯥ ꯒꯣꯚꯔꯟꯃꯦꯟꯠꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯒꯤ ꯃꯥꯏꯀꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯎꯕ ꯐꯪꯗꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯈꯨꯠꯂꯥꯏꯒꯤ ꯃꯨꯛꯅꯕ ꯂꯩꯔꯤꯕ ꯑꯁꯤ ꯂꯥꯛꯂꯤꯕ ꯆꯍꯤ 2017 ꯐꯥꯎꯕꯗ ꯂꯣꯏꯁꯤꯟꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯡꯖꯧꯅꯅ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟ ꯆꯠꯊꯍꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯇꯕ ꯅꯠꯇꯦ꯫ ꯈꯨꯟꯅꯦꯛꯀꯤ ꯂꯥꯟꯗꯥ ꯆꯠꯊꯍꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ ꯍꯤꯡꯁꯥ ꯌꯥꯏꯇꯝꯕꯁꯤꯡꯒꯤ ꯊꯥꯡꯐꯝ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯕꯗꯤ ꯂꯩꯉꯥꯛꯀꯤ ꯑꯔꯥꯟꯕ ꯄꯣꯂꯤꯁꯤꯅꯤ ꯂꯧꯏ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫
Hojik Ma'am Natavikri, Numidang Werum Fong Liba Pause sing the Gila Kuchaba Maroi Pause. Lantok Cheriba 90.0 Wahong Radio Gi, Taurangi Makata Zerpada. Mayampuna, Sarugaminasi, Pothaminasi, 7005 707 808. Tauram Sida season as a road number Sida, Mayam the Kota Viduna Sarugami. Megahertz 90.0 Wahong Radio da Lantok Cheriba Pothaminasi Tauram Saruk Yabiriba Mijang Dabiriba Kuding Mapu Daram Nok Chugulun Surjit Kumancha Kongana Kurukja Tamzariba Nasiki Tauram Citizen Nazariba number 7005707808 Amuktangana 7005707808 number Sida call to Viduna Saruk Yabiu Adongi Hijaba talent Chingut Piduna Isagi hobby sing Namsil Laga Tambagi Mhota Mayampuna Saruk Yaminasi Mayambu Tahan Minasi 7005707808 number Sida call to Viduna Saruk Yabiu platform Divanda Sandok Chariba Digumba 90.0 Wahong Radio Gi Tauram Paring Singni Mayamna Mijeng Tabiriba Mati Konjalu in Tabiriba Ascom Home Channel 129 GTPL Elite TV SKTV Loinana Diamond TV ki Facebook page Wahong Radio YouTube channel da Mayamna visual oina saruk yaba fangbigini Loinana Konjal Loina 90.0 Wahong Radio Kusem Radio Manipur Online Radio Punna saruk yaminasi Season Nazariba number Hangdok Chere Mayam call to view saruk yabiu Say sigi music sina maronam phajabane hi hi saruk yabirakpa anana thagachari max yumnam taram nokchari madam sabitri laiton jam huika anana thagachari thauram sida saruk yabirakpa ngasi goina thamjari ba pothaminasi thauram sida
mayam gi oiba haijaba talent haibadi warring saying dialogue mimicry loinana isai kudol adumak tambiu saruk yaminasi so guys dayananda hanana thagachari kaisampat Sir Bohanana Tagachari, Tabada Nungai, Sir Busu Tagachari, Masung Taram Nokchari, and Habirakpa, Sir Dahananda Busu Taram Nokchari, Channel Sigimaiki Degi Hanana Tagachari. Nitu Lai Tagachari, Taram Saru Yavirakpa, Ross of the Devi Dikari Mayum, Madam Savitri Lighton Muika, Madam Christ Mammy Tagachari, Taramasi Saru Yavirakpa, Salam Inau Devi Tagachari, Kuringuanana Tagachari, Max Yumnam. Ngawi hainariba Ngawi sonariba meragi purnima sumhatli hainariba magi fajaba kari dairuni meragi purnima ningol chako bamhakpu tungoi neram tara mangani panba mera thagi thanil hairiba numit asida asuki matik fajaram gani fajai ko ningol lobi ke asu maithong makalam chako bamhapu Tungoi naram naga Madura tolakpa thaza dubu Yeng bagim Yeng di yeng ude ko nongmata Adubu Kari hai batare Mayamna saithana riba Isai da bok saithari sini Madam Santi Sanavam Tagachari Thoram Saruk Yavirakpa Pabung Laistrum Radha Nachana Taram Nokchari Thoram Sida Saruk Yavirakpa Gunesori Raskumari Malalita Yengkom Tagachari Thoram Sida Saruk Yavirakpa Chanding TV Taram Nokchari Ngasigi Thoram Sida Saruk Yavirakpa Madam Vadi Dam Tagachari Madam Romita Sanasam Tagachari Thoram Saruk Yavirakpa Kudimapu Taram Nokchari Pathok Chabada Sitanantava Yauragasu Warobitanawa Mayamdan Olukchari Isai Sakpa Dumagyai Chan Saruk Yaviu Call to Viduna Kanglay Online Taram Nokchari Ngasigi Thoram Saruk Yavirakpa Knock me Sarkaktani Chuna I giving Kobi Pase Adumak Chita Badumagyawi Sir Waruna Gumsi Adubu Uzamba Makaide Koi Patok Nazar Patok Chanavayam Kana Honaze Adubu Maraktadum Scroll Hand cut kiba scroll to the su hand to kiba dumak yawbana maram moraga waro vidana bhaijari madam budipati ram hanana thagachari thoram sida saru yabirakpa loinana Facebook live ta leibiriba Facebook live ti salamdre semjarake Facebook ki live chat ta thawai hakchang yawna tabiriba sing semjarakna ba hona jage Facebook se net khara nungai traga di heta chatlamde aduna waro na gumsi Thoramasigi first caller lokachage. Hello. Hello, good evening, sir. Good evening. Taram Nokchari Madam Bu. Mingama delay from Takpio. Sir, Koda in Navigo West, sir, for the maybe Tanabanga Taika no donor, give him with this Wakan is no I went I was some lay with the maybe Tan, Panto Clever, sir. Maybe Sanabada. Karigina could yaurudi. I like Tamareva, by Kamaya, get what Masagi, a Kogi can always have in the program, can you work for the Adubism, Tarako Yaza, Toya, Adubism, can you tell Jaramba, Wakan, Karamati, Karamba, to be at for the maybe Tara, Panto Clavata. Panto Cravanina Hosi, Isagi Hazaba, Isai, Obe, dialogue, Obe, a make that would be see, madam. Try sing to Nabira Bojic, madam. So I think when the Lojareta, Tango and Ojareta, City Kang Neta Honor again. Like Pablo going for another again. Madam Thoramasida Kari would pigany. Tan having Taje, a Wabagi Taja, and I see the Taragi, a Kogi, Kadoja, a Kogi Manati, Hagada, do. You had a kind of Maru power, but I don't see the car, I see her lang with him. Lang toxin non padox, lang talk only no water labia banati. So we haven't just tell you haven't it. Croton be madam. So how you again with the computer, sir?
wari tam lakho mapa di rakho wari tam lakho mapa indale se magi wari da khande kari yawa bukubano di rakho wari tam lakho mapa indale se magi wari da khande kari yawa bukubano di rakho wari tam lakho mapa khana katana hoja kayada laune sinasu khong sang kayada dang 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 khana katana hoja kayada laune sinasu khong sang kayada lo pui pawi mata giwarina sab khang de magi warina ho i rakho wari tam lakho mapa indale se magi warina khari yawa bukubano ho i rakho wari kari maribu sona bamaga indale se magi warida dang 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 kari maribu sona bamaga indale se magi wakhalda lupui pawi mata giwarina bata bakhang magi wakhalda ho i rakho wari tam lakho mapa indale se magi warida khande kari yawa bukubano ho i rakho wari tam lakho mapa tam lakho mapa Thank you hanana thagachari madam yam phajaba hisai ni kurol tambiram tuna tahan biramba kari haiba tare nungsiba mahaki mapau nungsiba mahaki wari sari gai pen banai di tari gai pen banai di phana saunaraga su nungsiriba misak tu di khara saunaruraga su nungsinabagi mari di henkatli hainaba lei hanana thagachari thoram sida saruk yabiramba nitu lai thagachari channing tv hanana thagachari thoram saruk yabirapa max yum nam imalalita yenkom malakhe trumeyum thagachari joy mala hanana thagachari thoram sida saruk yabirapa joy mala soram thagachari ngasigi thoram sida saruk yabirapa sir robin maitei kumujam taram nokchari ngasigi thoram saruk yabirak liba kudingmang pawung sharat kumar sharma thagachari Pawung sunazana taram nokchari thoram saruk yabirakpa Imal lalita yenkom once again thoram sida saruk yabirakpa thagachari Sir ningthojum thoiba thagachari thoram sida saruk yabirak liba kudingmak Sir Robin once again ima kunjesori devi thagachari loinana Facebook live ta lebiriba sage gita thagachari rosni koijum thoram sida saruk yabirakpa hanana thagachari Madam Gita Chandam, Madam Busut Taram Nokchari, Madam Taive Manamai Rakpa, Madam Sundari Maivam, Thagachari, Rosovadi Devi Adikari Mayum, Madam Busu Taram Nokchari, Sigitoram, Sida Sarubi Avirak Liba Kudingmak, Matangi call Lokachage. Hello. Hello, sir. Taram Nok. Nasigi Tamjariba, sir. Entertainment Haragasudamak Yara Bazani. POTHAMINNASI Haina Tamjariba 90.0 WAHONG Radio Gi. Thoram Matuni sir, call to Viragliba. Ming Amadilay from Hibiu sir. Hello. Hello. Hello, sir. Hello, sir. Hello, Tajari Mayik Sing the Tajari sir. How did you comedy to Yavero? Sir Gi Konjel to Mayik Sing the Bama Yauri. Kari Habibu no sir. I Matem comedy, Matem to the Gang Hanba. Comedy so dum Toby say do mingle from Gahana Takpi sir. Hello. Hello, sir. Mingle from Takpi sir.
warobiroi phajana tanadre sir gi call se kakchage ko amungtang ga try tobiyo tanadragadi kari di upai lei call lokachage thoramasigi mathangi caller kananu yangminasi hello hello taram nokchari ma kasigi thoramasida saruk yabirakpa mayamda mingale fam gai bi ma lepokdagi najan kawe sir thagachari ngasigi thoramasida call tawirak tuna saruk yabirakpa ima ngasigi thoramasida kari utbi gani ma gi oiba sir isai su saksi magi konjel se mamang haidagi phone sina maram moraga adumak tabot pani lekachage ma isai kudol tambiyo imagi ibungo tawai imani angutana saibata anabasati bawara imagi ibungo tawai imani hello hello imas thagachari ma sigi thoram saruk yabiramba yam nungsibe isai ni isai kaw khraba male ima se ko nungsibe isai ni ma na kudol tambiramba imagi ibungo thawai gi mani loidang kuireda lakta bayumda kamnung sana leivakta sanava chatkiva wararini imagi faira Tajin thak imagi faira tajin thak kom lang illage laklo gava hay tida adu makput yam tadi tazabe sai ni sai si mathangi caller lokachage hello hello taram nokchari madam call to birak pa mingamadi leifam haibiyo ngai khom khole mamang le kai dagi lang mam na thagachari sigi thoram sida call to birak tuna saru ya birak pa madam sai singu na biro boji kanche chak ja dri chak kilo ere kari mathia langbi khraga iro le kang ngom ngawe iromba ma kangho ma ga dum yare madam hojik se kari kari hona birge madam ai phi sa jai phi se kaya mu pi ba phi no sabiri se madam lu hong ba gi rani phi do ne dum tara jon ba tara hum do yon ba do mai dum jon adu di paisa yam thok pi madam ni ne ko thagachari sa ba ngam ba di ma'am thok ka do ba thamada Hamada phi ani ngam ba su yawi ngam da ba su yawi adu dum jom thabak ne kari ne ngam da hoine ayum yumgi akup anom thabak khodi mak nupi gi khuttagi nupi na loina tawbanina natra matam su yam kanna pi ba su ngam da bagum su taw adu sing do loira ga ngak sang kan ka khat le mem thagachari hona ga damni hona ba lepa yabra hona ba lepa di dum laktre natra madam hona thagachari phagi ji tawbire max yum nam
Samuloi adumai hairasu dum kaisu kaide natra man longjum chaning kombi thagat chari thoram sida saruk yabirakpa madam gi oiba kari utpi gani sigi thoram sida sai mun sakara ka khro tam bisi kanagi thongjinda bule bluni ningol oi bi punchina kanagi thongjinda bule bluni ningol oi bi punchina palem panthau nonga kraga kanai ma pamda hu oi naruni nong ma phadok chaninba ipam lamdam nong shiba kanagi thongjinda bu lebluni ningol oi bi punchina ibung ipagi aigi magi khaidok na khine chagai amamam oina khine aigi magi khaidok na khine chagai amamam oina khine ningol punchi lam narani isil inaw tongan khine yumlep amamam tamna khine matam gi khong lep tung inna kanai ma phamda bu oi naruni kanagi thongjinda bu lebluni ningol oi bi punchina ibung ipagi marakta kanada bung ipagi marakta kanada hana thungluni amada hana thunglure amana hekta warau khini ningol punchi tolida mapokina tamlamida kanai ma phamda bu oi naruni kanagi thongjinda bu lebluni ningol oi bi punchina ningol oi bi punchina loijarage sa thank you hanana thagat chari yam nungsi beisai ni khro dam birak tuna tahan biba hanana thagat chari ningol oibigi mapok kari haiba tare isai sida loi yaure aina hairudraga su natra medam thank you matung darakba thorom sing tesu saru yaminasi hanana thagat chari medam thamjare sa thagat chari mathangi caller lokat chage saru yaviri bakuning mak hanana thagat chari madam palmai pabung jayant kumar hanana thagat chari na chana taram nok chari madam palmai longjum chaning kombi checho win naurem ibem hul thagat chari pabung sarat kumar madam kunjay sori oinam thagat chari kumam bimolata thagat chari taram nok chari ngasigi thoram saru yavirak pa pabung jayant kumar once again thagat chari Rosmani and Rembam taram nokchari nenebusu handana thagachari Jenning TV thagachari Sir Max Yumnam thagachari Taram saruk yavirakli bakuding mag Salam inaw thagachari Mutum langlembi thagachari Madam busu hanna taram nokchari Makata tharak pangasigi caller lokat chage
loinana Facebook live ta leibiriba Sir Laisrum taking ichan Rosni koijum thakachari thoram saruk yabirakpa Sir Joy Kwanthojum thagachari thoram saruk yabirakpa mapung fanbiba Mera Kombi Singha thagachari Madam Induvala Devi Taram nokchari stage gita khuding mapuana thagachari mathangi call amuk lokachari karamba kari talent utpirakpa saruk yaminasi hello hello sir Suji chak hek tok paga sakadori ba isai ni chaba tumnaba chaba tumdoira mo doira gyalam ta poti kayam henjilurage hairisibo yam di henjan poti ada nungdang ni na ada isai sakpage chak chaba tok paga hek sakpagi khara wai dana pukta khara effect lakpado effect lakpado aduna maram oire hairaga aduna maram oire hairaga madam tilotama hanana thagachari tawramasida saruk yabirakpa ulhaudagi hoi tabiriba yengbiriba khudimung lakta laibiriba sing kai khumna bosari sa sujit punsu kai khumna bosari ko duga ai sum ngasi je chak cha na program taram bane ko adai khut am tok paga ai buji ai thabak sintha pang da do yam wadi ko aduna maram oiraga huntu amaga mayam amtang unaning dana changchalak ban hai tare karamba isai kudol tambigani khatang lang ba dum sakke ko naisalasi naisalasi nong ga chike ta bujida tauragi ko chanabra yingsi madam gi sai me apuna taminasi hoi hoi nung thang kubli se nung sit sili se nang bu udara nang bu khangara nung lik na chot le tanik le thamoy nung lik na chot le ne tanik le thamoy cao ra rồi ai nung du ai hing nung du ai hing nung du ai hing nung du ai hing mai thuông da khum le rồi dài ra biết xăm lang mai thuông da khum le rồi dài ra biết xăm lang chuột hằn lệ nung du ai hing nung du ai hing nung du ai hing nung du ai hing yang janing imit pena nangi mai thung tha khoi da jai ni nangi hak sang nong na chola ba nangi saktam uru bada ai silak ta lot khare nung dol thaki thaja nung dol thaki thaja ikai thi bi hausani lo cha ba china chamlang rak ikai thi bi hausani lo cha ba china chamlang rak ta yeng ja ba ni tumina thaduk pinu lam na khanga pangjara bi aibo punsi chupagi kaura rồi nuông du ai hing tha jama chu tu min yang li lai sin marum da nungin ma chu lo na kabli ning ba kai du na sing na rak le mi pai rak le nung sa thi rak le kai na ragadra pamusak tam yen jaraga nuông na lên jage mapuk lang lol khuding makta khong loi oi jage tha janung in nung si sakhi
mahausa khusemni kainaba yaroi kainaba yaroi kauraroi nungju ahing nunglik na chot le tanik le thamoi nunglik na chot le tanik le thamoi kauraroi nungju ahing Phai thong do khum le soi jai na ra bit sam lang Phai thong do khum le soi jai na ra bit sam lang Sar sujit as ya de sur khara kai marata chak ja saludana Hauna sur san ka phoki bai na de hanna thagachari yam phajana kudol tambire madam hanna thagachari Hoi punamak akoi la ta lai biri ba yeng biri ba ta biri ba khuding mak puchu amuka ni chai na sari tiro ta malai sunna thank you aga chari char nonglik na chole tanik laba thamoi karam nadi kaurani adungai gi haukraba numitto hai sei mek se kainom ni mai thong do khumli choijai naraba samlang duna ikai tv ningol oibi hongna sani takbagum samlang mahakna natra mayam hanana thagachari thoram sida saruk yabirakpa naurem kavita thagachari thoram saruk yabirakpa che chubi na naurem ivem hal thagachari naurem mavem devi thagachari madam palmai madam courage memi madam engine memsa max jumnam thagachari longjum chaning kombi joning tv kuding mapuan na thagachari memcha etom thagachari Rosmani Yendren Bam Longjum Chaning Kombi, Madam Courage Memi once again. Guneswari Raskumari Pamung Sarat Kumar, Kudimupuan and Tagachari, Imabi Mola Konchum Tagachari. Pamung Lystrom Radha Tagachari, Toram Saruk Yavirak Liba Kuding Mak. Salam Inau Devi. ID masu yorkibani pathok panang jahodre waro biroi sachi hanana thagachari thoram nasida saruk yabirakpa ID ga ming duga mana khida bai tare yangjaram bani dubu pathoke khallaga scroll tawna han kibana maram waraga pathok jabanang jahodre waro biroi thoram dungai na tazari haina takpirakpani madam na ningthawjumina kunbi taram nokchari thoram sida saruk yabirakpa Loinana Facebook ta leibiriba nganba pochangbam thagachari thoram saruk yavirakpa Rosni Koijam Madam Hemanta Babita thagachari Takchum Suniti Bala thagachari ngasigi thoram sida saruk yavirakpa hanana thagachari Sir Robin Maitei Kumujam Sir Lystrom Taking Kudima Putaram Nokchari Thoibi Kuman thagachari aisu isai ama sakningida haina haibire screen da lejare madam call tobiu 7005707808 number sida call tobiu na saruk yabiu kudol tambining ba isai thawai hakchang yauna kudol tambiu haibo afam tamjari ichan susiter tonjum taram nokchari ngasi gi thoram sida saruk yabirakpa ngan ba posung once again thagachari pathangi call do khachage ekoi nokchari nok thok kadamni nok bad paisa tingdi nok pasina kana hal haibatare wakhal da lairamba kaya se phak launa natraga ha launa nok thok rakanda wakhal da lairamba stress anxiety kaya je loi phan gidoine ba aduna nok pase paisa su tingdi kai dawruni nok thok mina gadamni naurem sana tombi thagachari madam sundari maivam madam laima moirang thagachari thoram saruk yabirakpa Kuning Mukpuan and Tagachari, Madam Sanaive Mawaka Tagachari. Matangi caller Muglokatsage. Hello. Hello, sir. Taram Nokchari, Madam. Ming Amadi from Highview.
Sare nang lendi sanga kundegi. Hi live set la biriba madam mutum lang lembi thaga charing asigi thoram sida call to birak tuna saruk ya birakpa chet ta su leina call se ta phange hairagadi matam du sana ruragadi hekta phangi lanthok chari bang asigi thoram sida madam kari utpi gani Sare isa enter sakta hai. Kodol tam bisi Kanana kariwa hayramidano luna luna tabna napasikna aidi khande kanana kariwa hayramidano luna luna tabna napasikna aidi khande kanano ne hayo saknai da banangu kanano ne hayo saknai da banangu wahani bara nungai hani bara khande kanana kariwa hayram nibano luna tapna na pasikna aidi khande mang handire ngai mangman kai do ngai mang phangna doriba no phandire ironunda awan ngai pun bakaure puming gilai konda hongdare iba puming gilai konda hongdare iba wahani bara nungai hani bara khande kanana kariwa hayram libano luna tabna napasikna aidi khande malang bana kari hangning libano kurumi tena yengri aibu nani laina kari hangning libano kurumi tena yengri aibu taribu kuncheba taribu haishiba taribu kuncheba taribu haishiba lamuk nari aidi lamphang nari aidi lambi kanana kariwa hayram libano luna tapna napasikna aidi khande napasikna aidi khande napasikna aidi khande Thank you, sir. thank you thaga chari madam yam fazaba isai ni kodol tam biramba kanana karibu haizil lam labano nokpe ta tawraga lehowi madu sumaina haina bisu kongai ni natra kana amana bu kari wahai bu hairam bagino ngasidi wakal yam nungai ba maliko Tagachari thorum saru ya birak madam hanana tagachari matangi caller amu lokachage madam Rita hawbisum tagachari huidrom nungsi tombi taram nokchari madam memcha etom tagachari aisu yengjari haina habire ngasai pathoksa ki madam na chitha horabra ta hodrabra khangdre hanana tagachari madam memcha etom sanai be mawaka tagachari madam Susila Okram madam Palmai hanana tagachari saru ya biri basing Sukhang khang de kanana kari wa bo hairam mimno aisu sukhang khang de sir maximum nam minadi khalam gani kari gino sir su se nokpet tawi na adu kanana kari harak pe no mayam khang bro aisu khang de de Rosavadi devi adikari mayum tagachari longjum chaning kombi Rosmani and Rambam hanana tagachari changi saido karam bai sai no ngasai haibirakiba ai kauthokre sai khanbirakhi haibadi kaudaba tawbatabu
isai mek to di kaukre naurem sana tombi hanana thagat chari saruk yabirak liba kuding mak yum khaibam helen moirang kunau taram nok chari toibi kuman hanana thagat chari call to ba phangde aise lepalaitana try te boi tawbiyo call se busy khara leigale aduna ni waro viroi Rosni koise madam Hemanta Babita sir imo mangang taram nok chari thorum sida saruk yabirak pa sir surji se nik pa khara tambidra yara roi nik pa si masagi heita bani ko aduna ni waro binu ainen hainingi adubu kairi upai lei robot ki style da tawram mamni na madam Promila Thangjam madam basu taram nok chari thorum saruk yabirak pa nik pa si am haidi hainingi ado ikona ni uraga mi pakta haibam su leidana ko adumaina tawraga soidokradi adugisu khanda yadaba adunani ngan ba pochang bam thagat chari thoram saruk yabirak liba kuding mak Soro Devi taram nok chari thoram sida saruk yabirak pa Sir Robin Maitei kumujam Sir Laisram the King matangi kolum lokachage radio da tabiriba tongan ba platform sing da laibiriba thawai hakchang yauna tabiriba kuding mak pusu thagat chari Hello. Hello. Taram Nokchari call to Virakpa, Madam Mingama delay from Highview. Yeah, post file guys and Georgia. Madam loudspeaker Tabi bro. Tadi is. But Marakchin network say Nasiki Nungai Taba Male. Aduno or Basuyai. Nasiki to Ramasita called to Virakpa, Hananatagachari. Madam Chaising Unavira Bosik say. Oh, sorry, sir. Kari Mathel Javi Kragi Madam. Tharoi Pong Zaisa. Yam Hauba disturb Mathel ni. Lantok Shari Bangasiki Thoram, City Kari would pig any madam. Seven the sector get out. Isai you in a law is selling a whole with a gi. Hojik Paubu Kanam the Audrey dialogue to Ba Karim the York Trio. Mayam put the Tamina si could all them you, Madam Gisay. Oh, Zargis. Iduna tamlagi nangi nusi saktam Iduna tamlagi nangi nusi saktam Nang hangla batamoy Kalpanada Mutpanaidana Nangbu kaudana pa Kalanu ba wakan nang su Kallaroi kalluma nangbu Hablari maisa hina Sakra sanu tangoy tana Iduna tamlagi nangi Nusi saktam Ang laba tamoy kalpanada Nang bukaw na ba Kana sukhang handa tamlagi tamoyda Wada basaduna mimangda Iduna tamlagi nangi nusi saktam Lo jage sa
Thank you hanna thagachari madam nungsi saktam je yek toira natraga I doiro Kandi sarai wakanda agwa sakcha mayamna saktam saktam je yek pa haibadudi tai I ba ma yausilak pa sida aiju ngasai degi khalamini saktam je kamaini I doino natraga yek toira yek tu na thamlage nangi nungsi saktam haibadi ताकरे अदुबु इदुना थम्मगे हाइबसिन नंगना हाइरम वहाई कया आइगी थमोई काचिनगी थुपलबा काचिन नमदा मयेक लाना इरगा थमौरी सिगुम्बदी ताई अदुगा इदुना थमलगे नंगी नुंसी सक्तम अदुजु येकपा खंगद्रे थ मेडम थागचरी थरम सरुग याबिरम्बा हनना थागचरी Menau namai rakpam taram nokchari madam basu madam Rita Howism konthosum mala hoidrom nungsi tombi mabi mala konsum sanai be mawaka tagachari leima moirang longjum chaning kombi yum kaibam helen morang kuno kuring mapu anana tagachari call amala ame call do mathanda dum tatkre Madam Rita Howism once again tagachari thoram sida sarug habirakpa Ain hajin na berapa bimol asem sa taram dokchari ngasi kita ram saruk ya birakpa aisu ye ga ye haibati tai ba aduga iraga thammage saktam je haibasi dani aiji ngauru bani mi ngak tang se mayam di ngau bi da brakang de ai tandara kok sai ri se Madam Pramila Thangjam isai amata sakpira u ta se hai na bire marak ta saksar ke horen loisilak pada isai ma karam bai sai no hai babu isan ningti bina kan birak bai sai ni nungsiba amagi nungsilipun bu kaina re hairaga hekta yabra kaina re hairaga bu hekta yaraga di nungsinaru bagi wahan thok leiribra hangjaningli ba wahang hai Isai loisilak pado ina kudol tamjage hoi marak ta mayam na khanbirak pa yauragadi matek kudol tamjage lumbaga tajari sir angang exam gi lairik tak panina chat yaubadi yadre thank you madam Anjali Singtham sarug yabirakpa hanana thagachari angang gi exam sumaruni aduna angang aisi tak pabu lep kraba aikoina ngaktang laik pau gana thamamaga aswaida Laithoga isagi thau atopa tauba matamda changjalaga thongnau dagi chu haipet cheptha natraga tumina hurala ga yengbiu natraga di pharak yam tabani akhoi su yam tawre angang wari ima hoi baba hoi na larik paw na thamamba angang sidabu khara lamhen tu hen manina akhoi su lamje khara helak panina adum khangjai angangi niti niyom je ko aduda hekta kari hai tare adum paning de lairik pa ba se why aduna warning de aduna chongkan adum taw yengang sing se natra aduna thaga chari thoram sida saruk ya birakpa kambaning thojam thaga chari thoram sida saruk ya birakpa khuji se saranandana sakpa Chanbiduna matek sakpira u haina haibire khamba dingthau jamna takpire khuji je kyam ngauru rabanu khangdi khuji ga pi gi ba leibro sar khamba hangjaning ni ba wafam se khuji si da sok yam ngauru se film du su thongna gi de kos sadananda ga kamala ga se thongna de sadananda na yam thamoi sak na sakhi khuji do ado yam chakhauri se sir ju khuji ga khudol tam ki baga yaw bazala kainom ni khudol gi artha khangda lausin bidrava kari gumba waro horani thamoi sina mikup khuding nangi Yaifanavata kalliva punsisina mikup kuding nangi Yaifanavata kalliva
punsisina kuzise tamlavani nangonda nungsi kudoloina hai hai kuzi piraga thungna hodaba kaya kaya kongai ka yauram ganing khali aduna ni kuzi sira ngaur ga lehori se sir company tawjam thagachari mathangi call lo kachage lok su thung mana mara morga na ton je sor hon mada kya nungai ti sur singak pada parak tai aduna awa awa ba isai scale awang awang ba khanbi rak tana ba nolok chari mathangi call lo kachage kuzi ti ge ai gidi kuzi do nuzau oi bigi khudang duda siraga lehuraga su mahakna atopa kana amagi khongloi oi khrabada kuzi do tek targa su tek paga pangkak oi hoba hauna sani hauna sa aduna sir max yumnam aigidi kuzi te e kari haruni kuzi te khriba natana kuzi te khre sini hanana thaga chari nangna migi oi kibada aidi nang bu yengba ngam hauroi nungairi sai jingje mathangi call lo khachage hello hello sir taram nok chari madam call to birak pa minga ma dilai fam haibiu sir naurim gita sagol mangdagi hanana thag chari ngasi gi thoram sida saru ya birak pa madam lathok chari ngasi gi thoram pothamina si ngasi gi thoram sida madam gi bakari utpi gani madam sir ngasi se khoi punima numit oibanina thabal dang ngaujebi sai si su sam sakjaningba hai aduga mayam ji sai ji su mathang thang tawgre adubu ai si dialogue hai kadra monologue hai kadra mati ama tawra kan dei sai mati he lai mati ang katang tawraga loisin jagi yani ko sa grol ta bisi madam ado sa da ngang oi ni dang ngausan abadi supak pa am dong man di yam ing tam na lem dong man ngoksena ba pam do mandre adu era kana ta kiba lisai gi maram do ji pau taram makati iroi baje chat kanu haidoni imagine ko ima se masasu khara soli ima se kadauge haiba iroi se iroi baje chat kanu haidoni lam henba iroi ningba kaubanina iroi bagi mahauju kauda khangjan lugum ju tau iroi baje chat toini dai lik ta hobagi kongai ma wari se am sangre ko halak pasida imagine phu doi chai par ngai doi ni ado sen su sen de maram de ai dana bada mu ima do sadau thong doi ne aduna maram oraga chen de adum fale magi phuning bado dum mari mari pomi nonga laga su dum chatli roi ba ko podo sini lairi ba condition samlak pa sam na hai bada yo sir isam sambo samma bada kudol ta bisi madam gi sir ai gi monoroki maming ima aina dilan khide haina ming ji thonjai aduga radio ta bi riba ai gi live te lei bi riba mapung maruk mapang ibung mi pa puna makpasu aina gai kamna bo chari sar busu mukan nai kai kamna chari hojage sir kudol ta bisi ho cha tari bro nang bo kaubaga mata taroi damni ai ne hek lakpa je ma ti kai lei no khangoi tumin na dum ungaga lei doini ho ta bro cha sukho me khumoi o kanano nungsi tombiro changau nangi marup se ngarang na handaki ni be ma wa ga la ni ma ta khang na di ibung si da lei min ri ba se ima ga ma ka tang ha kari ka daurabano khangde chak chaw hai su ya di ngangna sangna basu hoi ni mai ni so hai di tumin na machi pham tu na lai ni he nang na lai nge si na ta se kari taurage ang ta hangau raw ni he law sango ima se chakhom da sa tauriba maning da lai ramgani phi suri ra ungni ra khangde isa ji di heta sangak ya dro adu bo hai bai ma han da gi college su karakte मागे फोन सु स्विच ऑफ अदम थमी करीनो माना खलीसे आई थिंक असि से मा थोइन कि ने इमा होय दंगन ता ला गने कॉलेज सु चमिन गे हाइदन ने लाइनी मा ओ फरे मनिंग द लेब्रम तिंग यो नता दो नता म ओइरे ngasi ngarang se ge wam tangang na de ko ko ta bro sa chuk ta roi dam ni sin pi se ai ne ko bro ni mana ta le bo ko moi mami si dang yen kala ka to kan kari lai na sabno khangde haba
Bema pele he nang ngang na basiti. Saiding nang sa pami tari ni ne kumak pa yadro. Kumdra dum changak yadro. Nangi hong nabi thonggan dagi koi lau lau ga changak pado. Atum hai tong no hai ba. Ai je haksang su no ai te ba. Adu khangde da hatak si am no ai ta ba su ai je khara su thoi nang la ga tam ge na phone ga ta hang de. Ai su shop tham yi nga han dagi. Karigino hai ba dubo. Hauji phawa dum suishop thamido ana ye kari kara thawdo atu kai gi thaba ama haira pa matam da kamai tok duino phone pai du kai gino pai ro no phone gam tai bema nang di phone pai ga da mi nati nang na di khang ri ba ta yam saba thaba ama tawi hai ba kari ma thano chamin na je pudhaba yara ga na pudhamin na ji solution taw ba yara ga na dum taw tok si kari no nang na igon da lo ri sibo nang na ai jubu kari ne na khan ge haba atu gi nate da ta pari gi mama tu han thing ni kari no yam nganga me ai ta ba di yam wai nang na khang da bai wani ai na ngon da tam basu thamning di kari harami no moi mama pe ngang bi do moi mama gro nang nung sinari sibo ai gi wakhan da di ne adugi wakhan gi oida di ne thaduk pi bema ngahan dagi ne da pari ne amuk ta sau su chalo noi da ne am ta sau so na hai ji kuiram ai ne mai ka college mai ka zara kani nang tumi langau bi do na haire mi ni khange da na as ma gi wasi to sida ai ma ka kai na ba pa mi imai sa gi hingli ba punsi mai kana su leite hai du na yam na tot hingli ba ikoi han tha ba mi yeng bi 미호이백이 민농시 맛에 아마 파오 야오는 남자오 소록다 많은 앙앙 셋기부도 개함이 까이지 미마나 드비 이마나 아이기도 막다 개함 와는 호나비바 아이니 마틱 사바 미에마 오이르바 간다 마가 이가 운나라게 하이나 칼리 마시기 참하사시다 아톤발 아이히드라바 부빵 수드비 ipa kai na krabi ya ima lu krabi ki mi ma kada ya mo ana lai tamak pani ai nang si khalipsi ima ki ningja ba si metang thungal lagi hai na khali ma ga unna da bhai ba di ai ko na khalagi adu bo hai ba mi ngon da ju hen na paklan la na khalunu moi mama ge achauram ka bi do adu gi wa du di khalura mi bema nang asi na unab da ba su ya ro la lo shalo ko le sa si hai masai dagi noi ni ngang na ri du tari na han dagi nang na umi du di adu gi oire ha imana nang yoglak pasibu ke ham wan na yoglak ke habis nang khangi ben atro mi gi khadang makha da thana ba bi ro isi loi da ba thabak tau gan haidro imana isana heng mi thoi mi hen bam oira kan lai su yam na haira ba kan aduna lamal oina khuma ba kan da na ni mang da ima se mai pang na sakka dori hey aduni damak ta oira di ne to isa si di ne kari mata khallura no ko akhoi na khara lai ta lai ra hai ba du oi ba ni ko ima na sa si khang ba yam na wai ima adu bu ne ima na sa na lan ki ko ima na sa na lan ki da ba Thank you, sir. Tagachari yam pazaba dialogue ama utpiramba yam male. Hello. Hanna tagachari mute tamme number da chalamdre yam mana dialogue kudol tambiramba birambo hanna tagachari. Sara na phone mutat kramana ina sai dei to zikrai to ino kaluni. Mutte. Adu sir ngasi je punima oi bani na isai diam sakning badum mayam je som isai mathang tang sak pa jaina nungai na ba na marak ta ina si dialogue se tawjabani ai tare ko isai mate yam sang da isai mate ang katang headline tawjarange matang gi phang bada mu saksa gi ko sa habalda ngaujabi Kainaba laklani
Thank you, sir. Mathangda si amuk saksage. Thagatsari yam phajai thabal da ngaujabi thabal lai na kisu laklani kainaba. Thank Hey, you. hoy, sir. Thank you. Mayam puna mapasu amuka hanna thagat pa phongdoksari. Punsi mahaki khongchatni amuk thungnaba amuk kainaba amuk naksinaba amuk lapnakhiba hongna sani kakpa yaroidoba kari haiba tare amuk kap labadi amuk nokpa thoramasigi aroiba call lokhachage matamsu ayamna sangsin khirame lokhachari thoramasigi last caller. Hello. Hello, Sasmiti. Taram nokchari madam memcha etom mani ko madam Sasmiti, I couldn't come on, Mamma, I'm trying to tell you. mamangai gido Mama, you go. Tagachari madam ngasigi thoram saruk yabirakpa ladokchari ma madam ngasigi thoram sire kari utpi gani madam gi oiba Mama, I just quite go on my hang up to the sector. madam mobile loudspeaker thabi bro mutat piyo madam aduga kudol tambisi How are you? Hi, bungo. Kambanongbal Anina. Wakta gilamjen wutjen kalapati. Hi, BMI Sanahal. Hazaida Twibi. Awang nagasadi lu. Wow, ba cha amuna yai pana aduna mamaida laingang tai silli mayana ka tham phau ha mayana ka tham phau man na lapuna ka tengol bu yai khai re yang chelakpa Ari hiri ya ha Timawang paida awam zau paida bung pai lam nong thi sabarkon thang tawdagi kharani da asanbi ibernaga tawdanaga lai gumbi Ani makina tairam, ahum makina tairam, log jaruge na naina. Ha! Kamanong bal ani dog, tiang kalapuna na tairam, makuna te matsa, inakan baleng don, lau hai pa kamlak. Ru, ta, tap, ru, ta, tap, Giri, hetan kapa. Ari hiri. Asomna kamdorik. Thonglen gi mapau tabda. Khambado tawlai samati ani parge khaladana. Lahade atonde nongda pokpa masana nini siba hongna de purembagi mapari ngakhlaima manungai khamnugi mopane parojamba masene innong thongi masane kham kuduptara mariwana phallawna songkhlaklaga tawlai sa masi ani pro lawna theki haina adu ngai. Thank you, sir. Thank you. Hanana tagachari yam phajana kudol tambirei hanana tagachari lapcheta library ba tongan tongan platform sing sarug yabiri ba kuning ma hanana tagachari chet tagi su madam gi isaida like to birakpa tagachari. Thank you. Yam nungai ko tabada Taramasi loisin janabagi tension janabagi tanja lojagi ngasi si matam ju khara hen tokre isai kurol tam jaram gi chanding tv na khanbirak paisai ni loinana chan rosni ko jam na isai amasu khanbirei nang na mi gi oi kibada ai di mi gi kari ai di nang bu yeng bangam horoi matang sab da soidana saksagi ngasi gi oina di waro biroi ngasi gi oina chanding tv na khanbirak paisai
하이리베 이세이 크롤 담자게 눅시바 아마기 눅실리뿐부 까이너리 하르가 핵다 로이베 야브라 크롤 담자리 이제 kainomniko mayam nungsiba amagi nungsilipun bu kainare hairaga loiva yavana kayada laina vidai hairaga oh kayada laina vidai hairaga kawa ngambara nungsiba amagi nungsilipun-bu kainare hairaga loiba yavara ningsingda nangna karigi chatliwa migi makada haikiwa wabu ningsingda nangna karigi chatliwa migi makada aigini hairam lakundo parindo na hakaibu haupifam thoktabara nungsiba amagi nungsilipun-bu kainare hairaga loiva yavara Thank you hanana tagachari say mate asina pemninasi loinana battery zu camera gi battery zu yarakta bana maram moiraga tension jari lathok chaki matam da soi gi lan ki ba kaya yarum lagasu ma'am na waro bidana ba amuka sanana pumna mukta noluk chari radio da tabiri ba tongan wan ba platform sing da lebiri ba amadi bijeng tabiri ba kuding mag hanana tagachari isai je kai nom ni natra Taramasi makasa tazarak pada mehamda mukudol tamjagani inspector te aigi hanjin ba episode lising amaga nifumapan suba auto sankar tangka asigina om suba saruk mehamda kudol tamjagi housing nga hekdang gi diaten ba break amatang pumna muktagi laujari pumna pamukana surjit kumanjana kurumjari